Ngasigi oiba tongan ba collection khara miyam de khudul tamjige Athoubasing Numit Pangthokpa Yaroi Hairakhiba Home Minister gi telegram segairaga thauram pangthoktuna state holiday laukthokiba adugi thauna chenchi hairi August taragomdoida Athoubasing ningsing numit ki thauram pangthokpa Yaroi haiduna India gi Home Minister na telegram tharaktuna khangalakhiba adubu matamadugi Education Minister Yumnam Yaimana segairaga Athoubasing ningsing thauram pangthokpa ga loinana state holiday laukthokiba gi thauna adu chenchi haina kyamgai gi Peace Integrity Committee gi convener Singakham Megachandra na phongdokre wafam ase committee asiga all kyamgai nupi sokot thorang lukka sinminaduna kyamgai mayailekai gi macha ibungu gi leibungda ngasi pangthokiba Athoubasing ningsing thoromda saruk yaraduna phongdokibani thoram asida kyamgai gi Tongjau School Ideal High School Primary English Academy amasung RN School gi mairoi singna Athoubasing gi mapamda khurumduna laisu katki committee gi convener na makhata na hai kumza 1972 da MPP na Manipur gi lengak paiba matamda August tarahumdagi thorambu state ki thakta pangthoktuna state holiday lauktokibani matamadugi chief minister Layoi Kraba MD Alimuddin na oikhi aduga Yumnam Yaimana education minister oikibani lengak adugi chief secretary Krishna Nadi amadi DGP Madal Gopal na chief minister gi Bangloda August tarahumdagi thoram pangthokpa Yaroi haiduna home minister na tharakkiba telegram adu khushinaba lakibani adubu telegram adu Yumnam Yaimana segairaga numit adubu state holiday ni haina lauktokibani adugumba miyamgi mihut minister adugi thauna lingjen chenba mathau tari haiki ngasigi Manipur gi oiriba pibam asidasu adugumba lengakloi singi thauna chengadabani kuki militant singi su sangthaba Yaroi haibasi parliament ta pukhatuna khannagadabani haiki makhas tharakbada nungthil paukse gi chifongama oiriba pakzel dagi lokhot chadaga thamjige ipa ipu singna thambiramba iramdam ngak senaba ekoi punchinba mathau tai haiba biren gi upam thamjige lamdam asida lengak leitrabasu hauzik leiriba PR lengak yauna MLA singna akanba maongda lamdam asi mahausagum tangdu leitaba lamdam ama ohenanaba honari haina Manipur gi hanigi chief minister N Birena phongdokre wafam asing ase matamamagi Anglo Manipuri war 1891 British ki loilam lengak ki supnam sasan gi mayokta thauna fana maribak mazatibu mikha ponba pamjadaba Athoubasing na British ki mayokta lanthengna bada Athouba Bir Trikendrajit amadi Thangal General anibu sagai thakta thauri yanduna sibigi cherak pikiba numit adubu nahonana ningsingba oina kumja khudingi pangthoktuna lakpa August taragumdoi Patriot Day thoramda saruk yakhibaga loinana wafam ase hanagi chief minister N Birena phongdokibani Manipur gi governor Ajay Kumar Bala amadi MLA sing lengak ki makok thongba official kayana saruk yaduna Athoubasing gi numit Patriot Day thoramgi ahanba tangkaki oina ya school da leiba hicham yaicham pata leiba Athouba Bir Trikendrajit ki mitamda gun salute yauna laisu katuna ikai khumnaba utki loinana makhata rakpada palace compound da leiba Thangal temple da laisu katuna ikai khumnaba utki Athoubasing gi mitamda amadi kubamda ikai khumnaba ulaba tungda hanagi chief minister N Birena pangwisinga unabada numit asiga mari leinana makata na hai British singa songna khiba landa maithiga ni khangna thawai pamuba tawdana lanthengna khiba lamdam asigi Athouba ipa ipu singna ngak senduna thambiramba iramdam asi ngak senaba honabada ekoi amatta oina punchinba mathau tai political party singi tongan ba masagi oiba ideology leijarabasu lebaki oiba isu singda amatta oina punchinduna imaleba asibu kanba ngamna amadi ingna chingna hingba ngamnaba honabada miyamna su mateng pangbiu loinana housing mak lamdam asida lengak leitrabasu housing Manipur gi leidiba governor yauna MLA amadi tongan ba department singda leidiba official singa punduna lamdam ase mahoksagum ingtapa amaga nungsi chanana himinaba lamdam ama oinaba kanna honari hainasu mahangna phongdokhi makha satarakpada nungthil paukse gi chifong ama oidiba kangla paukdagi lokhot chadaga thamjage Churachandpur da Mangkhiba Assam dagi labor ama umang dagi Sina Phangle haidi haukiba sayol ani rongki mamangda Churachandpur dagi Mangkhiba Assam dagi labor ama district adumakki umang ama dagi Sina Phangle haidi police ki pauna haidibana Sina Phanglaba labor adugi mamingna Dubda Hazarika chahi kuntraga taret kawi miyoi ase Churachandpur district faurga chatliba National Highway 102 Sam sabagi tabak tawriba Bharat Infra Private Limited ki makhada labor oiba misangni mahaki asi baksang adu ngarang laibak pokpa numit ki nungthilda Churachandpur town dagi kilometer taraga taret lom chatlaga leiba Singat police station gi manung chanba Su'a Hazahau amasong Jabelai village anigi lonaba umangi saruk amadagi phangkhibani hairi miyoi ase haukiba sayol ani rongki mamangtagi mangkre haina company asigi mamangtagi police ta complaint fine torokpadagi law enforcement agency sing amasong kunja singa loinana mahaki khungul liduna lakhibani loinana ngarang nungtil asi bakchang oina phangkhibani laikhidrabagi hakchang adu postmortem gi damak mafam adudagi lokholaga Churachandpur gi mokta thangkhre todo asigi matangda police na case ma lokhotuna miyoi ase matau karamna sikhibano haibagi
matangda investigation chathaba hokre hairi makha jatarakpada assembly dissolve tawraga anova lengak ama sembana miyamgi yaifaba oigani Imphal gi Congress Bhavan da Athoubasing gi ningsing numit ki thauram pangthokre hairi Congress ki oinadi hauzik leiriba assembly asi dissolve tawraga miyamgi anova lengak ama sembana lamdam asigi yaifaba oigani khalli haina MPCC gi president Kaisham Megachandrana Pangwising hangba wahangi pakhum piraduna phongdokre hairi wafam asing asi Imphal gi Congress Bhavan da party asina sinduna pangthokiba Athoubasing gi ningsing numit ki thauramda saruk yaraduna hangba wahangi pakhum oina mahangna phongdokhibani mahangna hai handak parliament ta pass tawkiba Manipur gi budget asi peningai oide budget asida state asigi miyam maru oina IDP singi oina su peningai oide president rule leiriba Manipur da center na lengak lingai da handaki budget asida lamdam asigi miyam na thajaba kaya thamlambagi mayokta ona taina barom da lagle GST amendment tawbagi matang da su Manipur gi border area da leiriba singdadi aduki matik swale one nation one tax ki matang da mainland India gi atawba state chinga apikpa Manipur ga chap manana yenglakpa miyeng asi lebak thibani miyeng asina apikpa business tawzariba Manipur gi miyam da atawba chapu piragani Manipur gi president rule lengakna lamdam asida thokliba irang asiga mari leinana sabsaba roadmap ama puthoktuna ingtapa hanjilanaba thorang thausil lokhatpagi mami ude Mamang the Chief Secretary Oiramba PK Singana IDP Singbu Masagi Mayumda Anjilana but Tankak Naina Tabak Packet Pahaure Haikrabasu Anjanan Badi Udri Miyangi Ihul Patana Bahonaba Oina Tawi Lamdama Sigi Lengaklon Asi Delhi Amadi Bureaucrat Officer Singna Control Tauba Lengaklon Amagum Lairi Miyamna Kanjaba Mihut MLA Singi Hak Amata Lahendre Democracy Gi Wan Tok Lehendabada Natana Miyangi Apamagi Mayok Telaiba Lengak Amani Haina Laure Lengak Ama Atubada Anjilagani Hairaga President Rule Oina Sangdol lakpana khamthengna ware hauzik leidiba lenga asina miyamgi apamba amasong kholau amatta thabak oina pangthokpa ngamdre aduga miyamgi thajabasu mangale haiki Tauronga mari leinana mahakna hai ngasigi numit asi yamna ningsingningai oiba numini numit asi matam amada aikhogi ipa ipu singna British ki mayokta imaleba ki damak ningtamba mangandana ba khonabada nokna thawai thakiba thauna pharaba singbu ningsingduna ikai khumnabu utpa numini tauromasina tungda lakadaba mirol khudimakta mama lebak nungsibagi ihul phawon baga loinana matam supada mama lebak pun nungsihanabagi damak pangthokpa thauramni haiki ngasigi thauramda hanagi deputy CM amasong CWC gi member Gaikhangam party gi general secretary sing amasong masak naiba thamwi sing na saruk yakhi makha jatarakpada nungthil pawse gi chifong ama oiriba Wayal Kati dagi lokacharaga thamjage matang sahidagi di August 12 da yumthong kudingda amubo piral singkhat piu haiba RK Megen gi opam thamjage mathangi olakpa sahidagi di August 12 Athoubasing gi numit asibu ningsingba oina lamdama sigi yumthong kudingda amubo piral singkhatuna tungi mirolda pawzel pirasi haina UNLF ki hanagi chairman RK Megen Alai Sanayam na phongdokre wapam asinga sei Athoubasing gi numit ka mari leinana hicham yaicham parta leiba Bir Tikendeziki Mongpamda Haikalekat Tambagi Toronga Mari Leinana Migena Pongwising the Pongdokibani Mahakna Makata Nahai Kumza 1891 the Tokiba Taudoksing Asi Manipurgi Puwarigi Kwaidigi Maru Oiba Tankak Singi Manungda Amani Taudo Adugi Ningsing Toronga City State Asida Amazon Atai Atopa State Karada Organization Amadi Lanai Mioy Sing Silaga Pangtoknade Loinana State Pangsan Ama Oinasu Manipur Dadi Pangtokle Numit Asigi Haudokpada Yekairol Oina Saknariba Pari Imom Samu Phangle basa hairiba isai ase haukiba kumza 1969 dagi thorama sida saknabagi damak semkibani mahangna makata na hai thorama si pangthokpagi nungi oiba wanthok ase tungi mirolda mamutta na khangalamba mathoktai loinana ipa ipu singi kathokpa amadi thauna lingjal sing adubasu ngasigi mirol asina tungda lakadaba mirol singda marik chumna libiramba changi masigi damak lakadawriba chai sing asidadi 13 August yumthong kudingda amubo piral singkhatuna thoram pangthokminasi haiki